Kuki kulai paiba singa taunaribasu lauthonglabadata Manipurgi irang loisinba ngamgani Kanglaipaal Manipur sanariba lila mitai namthanaba sanaba lilani 1951 gi matungda changlakpasing India natte haina lauthokpa amadi Kuki kulai paiba singa taunaribasu lauthonglaba matamda Manipur da thonglaba irang loisinba ngamgani haina political activist sapam Kanglaipaal mitai na phongdokre ngarang maitai chengak maitrawang na sinduna Manipur Press Club ki thangjang hall da pangtokiba lamyanba irabuki umudraga umdoi shuba laikidaba numit thorongga mari leinana sapam Kanglaipaana makhatarduna laikidraba lamyanba irabona matam adugi sogna samna yadaba tax sauna lawbagi system amade miyambu ot neiba kayagi mayokta leiduna lamdam masibu kanna honaraba asengba lusingba amani mahana manung matam sadana laikidaba haibasi lamdam masigi asawa mangchaba amani lamyanba sina tawrama thabak thorongi liglam sing ngasigi mirolna ngakna mahana pamlamba pandam madu ngakna chatpagi tangai fadaba leire Manipur da sathariba irang ase yelhomi oiriba maitai singbu ki handuna namthanaba honabani asigumba thawram asida matam sangna irang sathaduna leibagi mahot irang ase athuba matamda loisanaba 1951 gi matungda changlakpa sing tan thokpa amadi Kuki khulai paiba singna tawriba su handoo mitai namthanaba sathariba lila asi makha sathaduna leirabadi kari oirakani haiba India lengangna khangu haiba wafam thamki thawram adu da maitai lenga maitrabaki president nongthombam sanahal all Manipur students guardian organization gi general secretary Sumati Saugrakpam Socialist Student Union of Manipur gi president Sorajam Yaima Maitai amadi Kanglaipaal Minority Welfare Organization gi president amadi Nasir Khan Thorom gi president member oina sarugyaki loinana lamyanba hijam irabu ki photo da miyamna leisu kanakhe yeripok to kasong khule lambida AR army singna Kuki na bom thamme haijallaga amamuk mi charhandraga Kuki singda lambi cross to thingkhre haina social media singda thaganarakle kadai fawbo sumba pawnu khaminanaba makhataba official news ngaminase ngarang numidawanam pung 9:9 tarakpa dwaida Kumbi gi SDC office mai thaba hauramle haidi Kuki singna Moreh bypass lambi tawkhaikhre haidi ngara ayu haulen phairom da sangsenaba onaba security force si kangbu Moreh bypass road da Kuki nupi singna thinglaba matong lungthinda lambi du tawkhairaga lambi phaunaba yahalamdre haidi